Sa aina pukatsariba star question se sayam sengna hairaga haugiba 2016 Congress ki adugumba government lai matamda multitasking staff post amri ga traumdoi si interview loigre adu anoba BJP government led government 2017 da lakpadagi matamdugi interview do cancel tawre madugi maram do ithadona khangde then adu cancel tawraga 2019 da written test interview pangthokre MTS Assambida around 27,000 above student only 413 number of posts ilobukanda la is our candidate mayam se candidate mayam ki form si 500 per candidate form P habatare is around crore maga 35 lakhs is around hot pani anu sir hujik chahi manga sangjale candidate 27,000 above sigi live se hujik es bar observe mani tambangam dre adumaina tawdana low raga chahi manga si phajal akanda hujik financial constraint laibadagi thabak se haidok pungam dre haidana haibiramina sar ai question da lakchage musi yamna nungai taba haibatai financial constraint leitabadagi masi laukthok tabani hairabani na 2081 19 akhoi sarkar sina hairiba posing se kowba matamduda financial constraint leitabra karamba matamda financial constraint leibasing se kokpa ngamgedoribano ai sima khangningi sa financial constraint adum leiragadabani na hujik education department gi multitasking for staff ki result out se base haidok laroi hana laukthok pi ba yarabra aroi bada sar laukthok loi da recruitment se oiragadi kari dong notice thokpirino sidang sengokpi. Honorable Speaker, sir, akwegi multitasking staff have say chowkidars, peons, grade 4, etc. Sigi posting se akwegi multitasking staff hai. Aduga hojik akwegi sanction post later say 1,452 listing amaga chamri yankai ni 20. Khara amsu chowkidar peon khara retire tawkra matungda hojik 583 presently sina man tawraga lay aduna shortage the honorable member na pugutpari se am chumi shortage lay adubu marakta sa habi ge ba 2019 da tawgiba DPC do hojik 19 da covid lakhiba aduga loina na hojik hojik present law and order situations lay sina maram oiraga hojik financially kitang tight oibna maram oiraga aduna haijabani adubu akoi athu matamda akoi government ki oiba kenonina tanaraga haidong na tawjagani han tamjage. Thank you. Sir ai kandra sir masi am serious ni athu matam haibigano akangna matam ama pibiyo ai sir kenonta ningsing jarake handaki tripan suba lok sabha election ki mamangda 15 March 2024 da Honorable Chief Minister ki Secretariat Banglo da haibtare SKTV na interview oma lawe madugi interview du da hujik record loina laibunga tani interview du gi anchor du na hangi base hujik ki harba multitasking staff se masi gi pending lai basi kamai to godagi kam to gi haibda Honorable Chief Minister na election hek loi boga adum masi announce declare to ne na haidok pi khra ngasi di assembly phamabani na basida interest of jaba aina saizari ba 27,000 above candidate mayam se muhoida hujik sukui rabam matam se haidok ta na kangaw na leiriba aina saizari ba 27,000 something above sigi manung the lowdur di only 413 post khaktana masida leiriba gap mayam du khangbi rakanda moigi future se sar yamna aru phimam da lere aduna Tanaraga koi taunaba haibagi mawta Honorable Chief Minister na sumagi adugumba interview amada election hek loi baga koi haidu ani haibi gharabnina date amatang fix tawbiyo. Honorable Leader of the House Katanaga, Honorable Speaker, sir, I date to fix tawraga honorable tawse again tamse. Thank you. Tanaraga haibadu sar tawbigano date ama Leader of the House no rasu haibiyo ba se handaki chahi si ha haidu roi haraga so haibiro April, May, June, July, August, September, October, within this year, Sigi Stasida,
ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯀꯨꯏꯃꯟꯈ꯭ꯔꯦ ꯆꯍꯤ 5 ꯍꯦꯟꯅ ꯐꯥꯖꯤꯜꯂꯛꯑꯦ ꯃꯤ 19,000 ꯀꯪꯉꯥꯎꯅꯕ ꯂꯥꯏꯐꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯒ ꯇꯥꯟꯅꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯆꯍꯤ 5 ꯇꯥꯟꯅ ꯂꯥꯛꯑꯦ ꯑꯩꯒꯤꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯈꯟꯕꯤꯒꯅꯨ ꯂꯩꯔꯤꯕ ꯌꯨꯠ 19,000 इंटरेस्टनी मतमतंगी पीबीओ Assembly session लोहरगा तानरगा हाइदोंग तौजरे थैंक यू सीदी सामू मनिंग पेना ले दुनी मथंगदा